Marup tender lottery Sanaba Amadi Sendoi Khomba Leppiyu Hauzik COVID-19 gi ani suba web leptana hengalakpaga loinana misi minagi chang wangkhalakpadagi kaksingi laikai ayamba containment zone laukthokiba asigi yenglaga maikai asomda laina laichat asigi tangtaba phibam ama laktriba phauba lanai bank singna loan gi senpham khomba loinana laikai da Sanaba Marup lottery tender amadi stop payment achingba matam khara lepi kho haina kaksing khunai sakhut hanba lupna cherol amada mari lainaba singda appeal tawrak le hauji kaksing manung dasu laina asi nabagi chang yamna wangkhalakpadagi kaksing gi laikai ayamba containment zone laukthokhibadagi kaksing district ke ima kaithel sing makha taba order ama thoktriba phauba thingjinkre asigumba cheraksida lanai sendoi chaba bank kayagi sendoi khomba lakpana mana masing yonjaba apikpa karbar tawba miyoi kayade kokta khut hapnare asigumba microfinance institution kayagi akanba pressure kayana maram oiduna thabak suba chattaba yadavana thabak suba lalol itik tawba thoklaklabade containment zone thamlubagi artha leirakloi hairi hiramasida district administration kaksingna ahenba midyang changbiu haina lup asina appeal tawrakpaga loinana lanai bank singnasu laichat asigi awaba yengbiduna sendoi khomba Leppiyu amade laikai da Sanaba Marup tender amadi lottery na chingbasu Leppiyu haire containment zone gi athingba cancel le Manipur leingak na Greater Imphal gi mafam singda containment zone laukthokuna thamlakhiba athingba adu hena kansin duna Imphal gi akoibada leiba kaithel sing thingjin khre amadi essential service gi natana gari chatpasu athingba thamkhre Manipur government ki State Executive Committee gi chairman su oiriba Chief Secretary in charge MH Khan na ngasi thokibo order amana lainga ki athingba henna kansin khibane April 18 da thokibo order adudagi khara semdoklaga ngasi thokibo order adugi matungin na IMC na konba amadi Greater Imphal gi mafam singda ayuki pung 3 tagi ayuki pung 10 phauba curfew komthoktuna mana masing amadi grocery dukan hangbagi ayaba pibaga loinana mi sathok chasin tawbada ayaba piramba adu yararoi ayuki pung 3 tagi ayuki pung 10 phauba curfew komthoklagasu hairiba matam asida essential service ka mari lainaba gari sing maru aina oxygen puba LPG oil tanker power supply water supply garbage clearance public distribution system medical covid services department natraga organization singe personnel sing natana atai makhal amatagi gari sing chenba yaroi April 18 gi order na thong hangbada ayaba pikiba dukan sing haibade dukan natraga vendor ahum gi manungda ama rotation basis ta hangba athingba lairoi dukan natraga vendor yamna kungna leiba oiraga de alternate row hangadabane dukan sing da pot leiba lakpa sing queue system tawgadabane dukan kaithel na chingba social distancing ngaktaba sing deputy commissioner SP na khudatagi thingjingadabane roster da dukan hangbagi mawong kaidanaba DC amadi SP na kupna yangsingadabane Imphal gi akoibada leiba local market sing maruoina khurai lamdong kaithel andro parking kaithel lambulen kongba kaithel pisumthong kaithel kwa kaithel nagamapal singjamai kaithel wahengbam laikai makha taba order ama thoktriba phauba hangba yaroi bank branch sing ayuki pung 10 dagi nungthil pung 2 makhai phauba hangani hairiba matam asida COVID-19 management ka mari lainaba amadi government project urgent matter gi oiba transaction khaktamak thabak tawgane finance department amasung treasury office staff masing hantharaga urgent transaction oiba thabak tawba yagane post office su ayuk pung 10 dagi nungthil pung 2 ga makhai phauba hangani hairiba matam asida medicine amadi medical equipment delivery ki thabak khaktamak tawgani routine work tawroi airport ki thabak ta athingba lairoi LPG outlet amasung oil pump sing hanagumna adumak hangani hospital singna layeng biu yadavadagi bal vavanda anaba sire Jenims natana hospital pumnama covid ki anaba lawkhidre Manipur da COVID-19 hi ani suba web lakraba matungda positive oiba migi masing ising isaugumna leptana hengalakpana anaba ki phamung hangdre haiduna positive oiraba ahal ama layeng biu yadavadagi khuman lampakta leiba balwavan covid care center da thamjinbadagi ngasi numit yungba aduaida laikhidre miyoi bagi punsi kan bahai base lainga ki tangai fadaba thokdang ni haijaragasu hospital singna covid positive oiba miyoi layeng biu haiba yadavadagi covid care center da anaba sihanbagi thawong ase maikai kayadagi pendaba phongdorok le
Laingakna sigumba phibam asi khudakta midyang changbinaba apil su tawrakle. Khuman Lampak Sport Complex da leriba Balvavan Covid Care Center da ngasi numit jungba duwaida laikhidraba miyoi adu masagi chahi humudra helaba uripok tawrangbam laikai nupa amane. Imung manungga naknaba maphamdagi phangba pauna hai miyoi adu haukiba me anida Balvavan Covid Care Center da ming chalaga lairakhibani hai re. Pau asina hai miyoi asi mahaki loinabi adu COVID-19 positive oirakpadagi mahak masaju test tawrubada COVID-19 positive oirambadagi yumda home isolation tawraga lairakhibani. Yumda lairingaida mahaki oxygen saturation hantharakpadagi hospital da admit tawnaba hotnavada Imphal da leiba lanai hospital amada pukhatpada covid bed leitre haiduna ming sange yarakhide. Madugi matung tarakpada miyoi adu rims amadi jenims da pukhatuna ming chanaba hotnavada phamung chandre haiduna ming sanba phangdavadagi mari leinaba singna Khuman Lampak da leiba Balvavan Covid Care Center dasu oxygen leibane mafam aduda oina leiro haina khanghalakpadagi Covid Care Center aduda leirakhibani haire. Laingaki hospital singda hangdokliba Covid Care Center da phibam soklaba anaba sing adu thampham leirakta tangkak ase yauraba phawbada laingakna tumina leisinba ase pende haire. Amaromda rims ki authority gi maikaidagi pause asida hai haujiki oina rims hospital da covid bed humudraga nithoi leibagi manungda phamung loinamak anaba leire. Loinana maduna chandaduna ahenba phamung taraga humdoirom hapsillaga ahenba anaba sing thamlibane. Hospital asina mapandagi lakpa anaba sing loksindabagi matangda official aduna hai rims ta casualty da nongmada lakliba anaba sing asigi marakta positive oiba migi masing ka hena hengalakpaga loinana ward ta layeng duna leiriba anaba singi marakta COVID-19 positive oiba yauksilakpa kaya asina tangai fadana makhoigi phamung khara thamdaba yadabadagi mapandagi anaba lawdabani haikhe. Mahakna hai haujik rims ki oina oxygen gi award pa leitrabasu handaki ani suba covid ki web asida COVID-19 ward ta laikanariba anaba sing asi oxygen sizinabagi chang asi mamangi ahanba web ka yengnabada yamna henbana oxygen gi stock asi loisinkiba yabagi akiba lei. Maram asina rims ta phamung hengat ninglabasu hengat pangamdana leiri amade mapandagi anaba loksindabani haire. Rims ki oinadi haujik phamung hengatnaba sem saraga leiribane adubu oxygen gi phibam ase hanadagi phibam phagat le hairabasu nongmagi sizinaba konanaba buffer stock sagatpa ngamdabagi phibam ama leibasida anaba hena loksiluraga oxygen piba ngamdabagi problem lakadra haibagi mipaiba lei haikhe. Amaromda Siza Hospital da masagi leizariba COVID ward adu anabana thanna leibana maram oiraga mapandagi anaba loksinba ngamdana lakhibane. Jenims Hospital su leizariba phamung asi thalakpaga loinana laingakna medicine ward ki phamung chama COVID ward onkhatnaba khangankhiba leikhrabane. COVID positive oiba singi manungda handaki ani suba web asidana hena sathiba phibam ama lakpa sigi yenglaga phibam soklaba anaba singbuna hospital da thambiraga phibam phariba anaba singbuna covid care center singda thamhanningbagi apamba phongdok narakle.